Ukhrul district ki Haurai Hills amasung Hamsang Naga village ta Kuki militant singna akanba mawngda attack chathakre. Ukhrul district ki tongan mafam singda Kuki amasung Naga ani ki marakta ngaihak leitana kuthongnabagi thodok sing thokliba sigi manungcha ngasi ayuk anganbada ringui Haurai belta nauna kuthongnarakpadagi nakalani ki marakta asopan kaya yauri hari ringui village protection committee na thadorokpa cherol amana haribadi sugi makhada leriba Kuki militant singna khulasi da ngaihak leitana attack tobagi thawong sing chathaduna lakli ngasi ayu angan bapung 4:04 rom tabada Haurai Hills amasung Hamsang Naga village ta Naga village guard ki member sing na routine oina duty tawringai da Kuki militant sing na aphaba makhal gi khulai sijinaduna akan mamong da attack chatharaki thawdo aduda Naga village guard kaya ama asopan nangki nongmai kamna bagi thawdo adu athengba fawbu chathaki bunker da leiriba arm cadre sing adu yauna akoiba da leiriba khunja kaya da su Kuki militant sing gi maikai dagi akan mamong da attack chatharaki haraduna hiramasida lenga ki maikai dagi athuba bada mieng changduna masida chenariba singi mathakta logi oiba thabak sing lakhona bataksilakli maraksida working committee FD Tangkhul Naga longna thadorokpa cherol amana haribana handakta central security force singna Ukhrul district ta thokliba thodok sing asiga mari lengnana combing operation chathakiba sigi matung tarakpada Kuki militant singna Naga village guard singda attack chatharakliba sina takpadi security force ki maikai dagi Naga khul singda attack chathabada chenariba sing adugi mathakta karigumba action amata lokhotpa ngamdre haiba sini Naga village guard singi oinadi makhoi ki khul asoi angam thokta ba khul ngakpa khaktani hari Kuki CSO working committee ki maikai dagi haribana annexation stern flank ki cadre sing na ngaihak leitana Kuki khul singda attack chathabagi thawong sing chathari ngase ayu angan bapung ahumlom taba matamda lup asigi cadre singna compares manakta leiba thangau sector asi fawraga Kuki singna namna tariba jaga sing adu changsin na bohona ki thawdo adu da nakalani gi marakta khuthongna ba Kuki volunteer Tamthina Sokle maram aduna Tongo ringui bell area da asigumba pamdaba thodok sing asi thoktana ba paksana combing operation chathana bataksilakli thazaba yaba pawgi source amagi matung inadi ngasi Kuki amasung Tangkhul Naga anigi marakta khuthongna ki badu da Tangkhul village guard manga asopan nangle haidi ba phongdokre Assam amasung West Bengal da hojik pangtholi ba mikhala sida BJP na chawna mai paglakhi ba sida chief minister yumnam khemcha na harawa amasung nungai ba phongdokre BJP ki thambal sanglen da pawmi kharaga unabada manipur da mathang chehi da pangthokadari ba mikhal asida so BJP na chawna mai pakani haiki NRC ki matang da phongdokhi bada mamang da state asida NRC chana hanaba waref lawram labasu madu hojik fawba thabak oina di pangthoktrei NRC asi pangthokna ba honna bada committee ama semna ba honna gani masi gi mangoina na seminar amasu pangthokna ba tharang tawri haidi Assam amasung West Bengal gi mikhal da BJP na chawna mai paktuna lengak semla ba yana leire handak Assam West Bengal Tamil Nadu Kerala amasung Puducherry da assembly mikhal pangthokhi badugi mikhal sing adugi bot masing thiba hokre hojik fawbagi oina Assam amasung West Bengal da BJP na lead tawduna party asina lengak semla ba yabagi phibam da leire Assam gi oina apunba assembly seat 123 mikhal pangthokhi bada hojik fawbada seat 39 da mai pakre 18 da lead tawri Congress ki oina di seat 18 da mangjil thaduna chatli BOPN na seat 3 da mai pakre aduga seat 9 da na mangjil thari AGP na seat 9 da mangjil thari aduga AIUDN na seat 1 da mai pakre aduga topa seat 1 da mangjil tharaga chatli handaki mikhala sida center yauna topa political party na khwaidagi miing thamliba West Bengal gi oinadi Mamta Banerjee na luchingba All India Trinamool Congress chawna mai thire state asiga punba assembly seat chaniga marfutaraga marigi manungda punna assembly seat chaniga marfutaraga nithoi gi mikhal pangthokibagi manungda hojik fawbagi oina BJP na seat 9 na mai pakre seat 100 marfutara da mangjil tharaga chatli masigi matung da lengak pariba All India Trinamool Congress na seat amada mai pakre duga seat 49 da mangjil tharaga chatli Congress na seat ani AGUP na seat ani aduga CPIM na seat amada mangjil tharaga chatli Tamil Nadu gi oinadi apunba seat chaniga kunthraga marigi manungda chaniga kunga mathoi da mikhal pangthokhiba adugi ngasigi fal lauthokhiba da state asida nauna tholakhiba BBK na seat 9 da mai pakre seat 100 amada mangjil tharaga chatli aduga state asida lengak pariba DMK na seat 3 da mai pakre seat 52 da mangjil tharaga chatli ADMK na seat 93 amasung PMK na seat 5 da mangjil tharaga chatli Congress na seat 1 da mai pakre aduga seat 3 da na mangjil tharaga chatli Kerala gi oina punba seat 194 gi manungda 113 mikhal pangthokhi bagal loina na ngasi lauthokhi ba election gi falda hojik fawbada Congress na seat 93 da mai pakre 18 da mangjil thari CPIM na seat 19 da mai pakre 3 da mangjil thari IUML na seat 9 da mai pakre aduga seat 18 da mangjil thari
CPI na seat 6 mai pakre 2 na mangjil thari, KEC na seat 6 mai pakre 1 na mangjil thari, Puducherry gi oina apunba seat 30 gi manungda 13 mikhal pangthokpada hojik fawbada AINRC na seat 8 na mai pakre 3 na mangjil thari, DMK na seat 1 mai pakre 4 na mangjil thari, BJP na seat 2 da mai pakre 2 na mangjil thari, TBK seat 1 mai pakre 2 mangjil thari, aduga independent na seat 3 da mai pakre. Assam da pangthokiba mikhal asida Congress ki luchingba Gaurav Gogoi Johorhat Assembly constituency da BJP ki mirep Hitendranath Goswami ki khutta maithiba nangkhre. Mikhal asida Hitendranath na Gaurav Gogoi degi vote 1963 ga 142 henduna mai pakhibani. Maraksida Prime Minister Narendra Modi na West Bengal amasung Assam da BJP na chawna mai paklakhiba asiga mari lainana ngasi numidang New Delhi da laiba BJP headquarters ta khongchat pangthokani. Loinana mikhal da mai pakpagi nungaiba phongdokpagi thoram pangthokani hari. MP Bimol na mahangna haibana chumi haiba wangang yaningde Census of India Assam Manipur Tripura 1951 MP Bimol na khanghodabra Santa. MP Bimol na NRC ki matang da mangna haibana chumi na khoina haibalali haibadu karamba angle da haribano. Public to MP Bimol na ojana angang da larik takpadong na nganglage yagadra. Census of India Assam Manipur Tripura 1951 gi administrative report oja Bimol na khanghodabra haina 14 CSO kanglei paki convener na hakpam santana ngasi IPSA gi office ta pangthokiba pawgi mifam amada phongdokre. Mangna makhata na haikibada Manipur da NRC pangthokpagi matang da RTI gi khuthang da hangkiba wahangsing aduda state Public Information Officer gi khuthang da Home Department Government of Manipur na pirakiba paukum sing adu NRC pangthoki de haibanate madugi document makhoida maintain ta hovdre haibani. Porompat laiba Director of Census Operation na pirakiba paukum adu su makhoida NRC gi matang da kanana prepare tawkhibano haibadu record maintain ta hodabana khangdre haibani. MP Bimol na Manipur gi wangmada RTI gi khuthang da NRC gi matang da hangkiba amata laite. Census of India Assam Manipur Tripura 1951 gi administrative report asida census amasung NRC punna pangthok minaki. NRC pangthokpada sel kaya yamna kaithoki haibigi chapchaba report yauri. Hariba administrative report adu MP Bimol na skip tawraga karamna Manipur da NRC pangthoki de haribano parliament famliba lawmaker ama oina Manipur da NRC pangthokhibagi data pidriba karigino haina challenge tawba yadabra. Parliament challenge tawfam thoktabra karigidamakta MP Bimol na miyambulana lamjingna bahonariba karigino. Manipur da NRC pangthokhibagi sel kaya yamna kaithokhibano haibasi record ta leiba ngaktani. MP Bimol na 1935 ki matang da ek amasupalli 1947 ki August taraga manga da India da British Paramount Singi matam asi lori 1947 ki July 18 da thokiba Federation of Indian Act aduna 1935 ki Act adu supersede tawkhrabani. 1947 dagina 1949 fawbagi matam asi Manipur asi maning makha tamba leibak ama oina leirakhibani. Manipur na ningtamna leiringai matam asida masagi oiba constitution semduna mikhal pangthokduna mirep 62 vote kaduna matam adugi lengak adu paikhibani. Madu MP Oja Bimol na hariba matik asi kawkiba mali. MP Bimol na wangangba matamda college MU gi professor sing historian amadi intellectual kaya asi ignore tawraga mahangna haibaduna chummi haiba vice oiba manba mongdo ngang wangang yaningde. 1951 da cut off base year oiraga NRC pangthokpa haibasida maitei amasung pangal singi oina su khara sokpa yai adabu tungi mirol gi yenglaga ekhoi kari tawgani haibaduni. 1951 gi mamangda changlakhraba sing adu kanana su makhoi bu mitopni haide tawbatabu recognized oiraba luf 13 asigi oina su 1951 gi mamangda leirambra amasung matungda lakhibra haibadu check tawbu changi. NPR ga census amasung NRC ga mari amata leinade haina su makha tana phongdokhi. MP Bimol na miyamda lana uhanba amadi lamjingba yaba wafamsing phongdorakiba silaibak thibani MMTU. Manipur da mitomiyan chakhandokpa amasung NRC pangthokpagi matangda Manipur gi inner MP Bimol akoijam na miyambu lana uhanba yaba amadi lamjingba yaba wafamsing phongdorakiba si yamna laibak thibani. Lamdam asida mitop kanabu oigedagi amadi India da chanariba rule of law gi matung ina mitop khandoknaba paikhalakliba thabakka lana lamjingba yaba wafamsing kanagumba politician amadi political party singna yontholloidabani haina MMTU na thadorakpa cherol amana hari. Cherol asina makhata na haribana Manipur da NRC pangthokhibra haiba wafam asigi paukhumdi India na maning tamlaba matungda Census Act 1948 ki makhada India pumbagi oina 1951 da census pangthokhi. Masida individual citizen amagi laifam yawba information taraga mari gi manungda taraga mathoi record tawduna isinki matam aduda pangthokhiba census asimak NRC ni masigi record sing asi makhal ani thongna isinduna thammi.
Lairiba recordsing asi NRC gi record ni haujiki honglakliba information technology gi matung inna di census tawba matamda mobile app ki khutangda individual amagi information taraga mari asi record tawri India na kanabu citizen oigidagi haiba asidi Indian Citizen Act 1955 ki matung inna lefkani Assam da NRC pangthokpa ase Assam Accord ki matung inna 1971 da base year oibaga loinana 1951 Assam NRC asi update tawkhibani NRC tawkhiba samasimak mamang da tongan ba NRC ama tawkhiba laite NRC asi pangthoknabagi damak Indian Citizen Act 1955 asi amendment 2003 da tawbaga loinana masigi sub rule 3 rule 4A gi makhada NRC pangthokibani NRC asina Indian citizen amadi foreigner haina miyoi kangluf ani khaidoki kanabu mito foreigner oigadagi haibasidi makhata na foreigner act 1946 amendment 1948 amasung 2005 ki matung ina foreigner tribunal na lepkhibani Manipur da NRC tawba tarabadi NRC 1951 update tawduna Manipur citizen Indian citizen amadi foreigner haina miyoi kangluf ahum khaidokani masigi maramdi Manipur asi 2019 dagi alpi chotnaba lamdam ama oibanani Manipur gi puwar gi tangka kaya da laibak miyam gi achouba thodang kaya laukiba mapandagi changlakhiba miyoi kaya leikhi adubu kanabu yelho mino kanabu mitofno haibasi yenaningai leitrabo wafam amani 1840 gi matamda Burma dagi changlakhiba miyoi sing asi lamdam asigi citizen ni aduga 1951 gi matungda changlakhiba natraga India gi foreigner law sing asigi wangmada changlakhiba miyoi sing adu mitopni haina lawgani Manipur da masana refugee ni mitopni haijaraga khunda sinkiba miyoi khaya leiri 1955 ta Burma gi Chin Hills tagi lakiba paite lising taruk lombu paite National Council na haijarakpadagi Manipur da khunda ki 1973 da Burma Kuki Refugee Association na India lengakta haijaduna khunda ki Makhata na Myanmar dagi changlakhiba refugee singbu Manipur da khunda hannaba matamdugi outer MP P. Haukif na India gi State Home Minister da pukhatkibagi wafam leiri 1951 amasung 1956 ta Jiribam da Maril Tengkhre thomjilaktuna khunda ki thamjariba wafam sing asina Manipur da Myanmar dagi mito phongna changsilaktuna khunda silai haibasigi asamba pramani Myanmar gi tangdu leita daba fibam na 1962 1988 1993 amasung 2001 dagi masing yamlaba kuki singleptana thomjilaktuna hojik chinggi apunba lamgi saruk ahum thokpagi ani khudum chansilakli Manipur da separate administration taliba amadi yellow missing the landariba terrorist sing asi Myanmar dagi laklaga chatharakpa ngaktani ngasidi mitop pusilakpa amadi khundarakpagi thabaksu makoina ngakselaga chathari mitop sing da yumfam oiraga vote bank ki politics tawbagi wakhalon asina hana khundaduna leiramba lamdam asigi citizen amadi yellow missing da achouba chaitheng pirakli masina yellow missing gi khongda fam leiraktre haibasi aikhoigi politician sing na wakhal taminaba mathau tari India asi mitop changsilakpagi matang da UN gi Refugee Convention 1951 da sign tawba leiba amanate aikhoigi politician amadi lengak na India gi awangnong poklamdam asida mitop lakaya na leptana khunda silakliba asi logi matungina khandoklaga masagi maramda deport tawba yanabagi thawrang thausil ama puthoktuna extra treaty ama inaba yabra haibadu nainabiu Assam gi NRC tawduna khandoklaba Bangladeshi lakaya Bangladesh da hojiksu halanba ngamdana leiri haidi Kuki militant mari sire bunker taruk Naga village guard na thugai kre hari mafam dudagi Kuki militant handokre